Churachandpurbu Greater Mizoram onthoknaba honarapani association Mizo Singi Society ama semnaba honaragli Churachandpur District Greater Mizoram onthoknaba honarapani haina Churachandpur Maitai Lekai Patadar Association amasung Khumujamba Maitai Lekai Patadar Association na maral sirakre Manipur Press Club tanga sipang mising unabada Churachandpur Maitai Lekai Patadar Association ge President Sire Ibungona hai Haukiba October kunga mari the Deputy Register of Society Churachandpur Mizo Integration Council sembaga mari lena numitara ga mangani gi matam piduna objection taunaba hairakpa adu yabangamloi Manipuri Society Registration Act lising champan marhuga mapan gi makhada RL haukip ko myo asiga loina na atay atopa myo singna Mizo Integration Council sembada Churachandpur labor registration of society ta ayaba pina se tharakibani hiram asiga mari lena Deputy Register of Society na hiram asida kanagumba singna numitara ga mangani gi manungde yetning balai rabadi yet pe yagani haidu notification thokrakpani RL hauki bahari bamyo asiga satminari bamyo singna pamlibasi Mizo singi manglan ama oiriba lamdam asibu maham tana thugaiba ka loina na Greater Mizoram ama semnaba asauba manglan amani sathargliba thawung asina maram oiduna lamdam asibu machet kya thokna thugaiba tana lamdam asigi yelhomi sing tapna tapna mutkiba yabagi akibalai asigumba thawung asi yabangamloi mitop singna Manipur changlaga makhuigi apamada society natragana council na singba singlakpada Churachandpur leiriba register of society na khangna na koina na ayaba pirabra haibase asawang ama suiragli piara lenga kasigi Manipur gi governor na suhiram asida athubada mideng sangduna athingba pibiu lamdam sida sangsilakliba illegal immigrants sing asi maramda halanko amadi athubada NRC lamdam asida satnalu association ani asi thamliba wafam asida mari leinaba sing amadi governor karigum yang sangrabadi masida toklak afafatagi teksak pumbalenga kasina pugadabani haina phongdokhi Union Minister na Churachandpur District Administration ki thorum sing review tawkhre tha sigi ahum gi numthil Manipur da lakhiba Ministry of Home Affairs ki State Minister Bandi Sanjoy Kumar na ngasi Imphal gi Hotel Classic ta Grand gi video conferencing kuthang da Churachandpur District Administration ki thabuk thorum sing review tawkhre Minister district asi ki sakwa thawrang ki thabuk pum namuk yengsin ki baga loina district asi da hangba relief camp da legliba IDP sing ki phibam so khana na yengsin ki loina Churachandpur district ta sector amasung state na miyam gi tamuk ta paikat pathabuk thorum sing ki phibam so yengsin ki minister na yengsin ki ba sing gi manung da maru oiba sector oiriba health education power agriculture transport handloom amasung handicraft yauna district asi gi miyam mayok na phibam sing amasung leingak no loising sing thengnariba sing yauki video conferencing ki kuthang da minister na review ta wada district asi gi deputy commissioner Darna Kumar Esna district asi da hojik paikat liba project amasung program sing gi matang ta marik simba report thamki UKNA gi haksang mari laudri ngarang ayu angan bada Churachandpur district ki hingle police station da ki kilometer ko lomda muglapna leiba Khanpi kulda leiramba United Kuki National Army UKNA ki cadre sing kontra tare chuba Assam Rifles ki kotok na bada lekhidaba lalhuluk asi cadre mari gi haksang ngasi numidang weram phawbo makhoi gi imung manung gi miyo sing na lausin da bada gi Churachandpur district hospital da gi miren sing da leiri amorom da lekhidaba cadre mari asi gi aroiba mathang mangam pangthok pa loidiba phawbo lalhuluk asi na Churachandpur district ta total shutdown gi khongjang ngarang da gi hongna sangsin khibaga district asi gi mafum khar da mahusa gi phim da akai ba tokan khre amorom da ngarang gi thakdok ta lalhuluk asi gi cadre mari hat ki babu tongan ba kuki puru ki bai kai digi yaning da phungdorgli panbe apadi ngarang gi thakdok adu dagi AR na kusu kulai sing phagat ki bani Naga Women Union na Governor Unaduru Nupi Singi Yai Pathaurang Sing Paikat Pina Taksankhre Naga Women Union NWU Manipur gi President Priscilla Thiumai na Lusingba Mihut Marina na sinung thin raspapan da Governor Ajoy Kumar Balaga Unaduru Nupi Singi Yai Pathaurang masung senmilor haina mapangan kangkhat hannabi gi development package ama sembina thabuk lokhat piu haina aiba seron ama pisinduna Taksankhre Governor unakiba union asi gi mihut sing na makhoi gi maikai digi nupi sing gi phibam hena phagat hanaba amasung socio economic amasung development gi thabuk thoram sing da saruk yaduni hena pakthok sauthok hanaba hotna khiba sing bu Governor da paudam khi adum oinamak hojik leiriba thauram sing asibu hena mapangal kar hanaba institutional support ama mathautai amasung Manipur gi mafam pum namakta senmet lon soksin na leiriba nupi sing dagi phibam phagat hangadabani haiba wafam sung phogdok pa laikhi hairi MLA KB Bumi Khalda Mai Pakle Haina Lauthokiba result singna rakpa as Subhasan Ragi election petition High Court na maintainable oide haituna dismiss tawkhre February ta kunganipan 2022 da pangthokiba taragani suba assembly mikhal kunga mathoi nauya pakhang lakpa assembly constituency gi mirep singda phangkhiba vote masing soibam Subhasandra NPP lising taraga chamnga ga kunga tarat sagol sem KB BJP lising tramathoi ga
Yankai ga nipan Suraisam Manauton INC Lising Mapan ga Samriga Nipuga Mari Kontujam Manoranjan JDU Lisingam Sadret Kunga Matoi Mikal Adugi Reason Mastara 2022 da Lautoki by the SKB na S Subasantra the Gihen Kipaport Masing Lising Manga Samgaga Kontraga Mathoini Election Commission of India na January nipan 2022 da Manipur gitarang nithoi sube Assembly Election tangkak anitok na pangtok lagani haiduna lautok pada ahan batangkak ta February kun kataret 2022 da pangtok laga ani suba tangkak chemical na Marsom 2022 da pangtok ani hairakrabasu ahan batangkak chemical asi nongwaijing numit tabadagi Christian lining chatpasingi yaitok pinaba haibadagi February kun gani pan da pangtok pa ahan ba face chemical da yauki ba Imphal West ki kun ga mathoi suba nauya pakhang lakpa Assembly constituency da BJP gi mirep oiki ba sagol sem KB chahi kuntraga mari Mapuro be S Gobin Ningthemcha Karongbu Mikal adu da mai pakle haiduna lauthokiba returning officer gi result bu tongan ba maram kaya pire duna singna rakhiba Mikal adu da mahaka lamba tauna kiba NPP gi mirep Soibam Subhasandra sahi yankai ga tarit apokpa laikidraba S Tomba ningomba mayai laikai degi election petition bu High Court of Manipuri na maintainable oide amasung merit yaude haiduna dismiss tawkhre kumja 2022 da pangthokiba Manipuri gi taraga nithoi suba legislative assembly election gi matung da High Court of Manipur da file tawrakiba election petition kuntraga taruki manung da ama oibeta ngasi court asigi justice ahantem bimol gi bench na lauthoki bani S Subhasandrana petitioner oiduna file tawrakiba election petition asigi number 11 of 2020 petition asida respondent oidiba singna MLA SKB Mikhal da mere oikiba Kodompokpi maring lekai degi Suraisam Manauton chahi yankai ge manga apokpa laikidraba S Kulasandra amasung konjeng ningthaujam lekai degi konthojam Manoranjan chahi humpugni pan apokpa laikidraba ke angongtoni election petition asige mari leinaba miscellaneous case na singbada pulap bench asina laukhatuna well satrak loba mathungda aroiba hearing na September 9 2025 ta pangthokibani aduga maming adudagi reserve tawduna thamlakiba election petition asigi judgment amasung order na ngasi lauthokibani cargo plane kaibada mi terit secreta ga mathoi sokre US ki Louis Bile Airport ge paikhat pata ngai ba UPA cargo plane ama Pokhaibada mi terit secret amasung taraga mathoina sokre haidi Associate Press na phongdorpa warun amada Louis Balegi Muhammad Ali International Airport gi Honolulu tamna paikiba cargo plane adu US local time gi numidang wedam pung manga gmina taraga manga satpada pokhai ki bani hairi plane adu pokhai kra matung da asubo maibul gumna chaki baga loina thodok adu yamna laibak thiba thodok amani haina Kentucky governor and Besiana phongdoki baga loina na mi siba amasung asokpagi sang hengalakpa yari hairi UPS cargo plane aduna crew member ahum yauki haina thamlakpaga loina na mioi kya asok apan nangki haiduna hawjik phawbu gi confirm oidre haina authority singna phongdoraki UPS na thamlakpa warol amagi matung ina cargo plane adu matau karam na pokai khibano haibagi aseng bakhangna bagi damakta National Transportation Safety Board katana duna thigatpagi thabuk hauragani amasung Federal Aviation Administration katana duna asangba langla langjin khangnaba sungthokpa leitana hotnagani hairi plane kai ki baduga mari lainana world port ngasi numidang package sorting operation sataba leplagani haini airline statement na palakhibaga loinana imung manunggi miyoisingna paw lawba yaba number amasum yamda khanganki huntalan mi kibedagi miyoy lising taraga nithoi rom mayum thadoktuna umangdalo nakhre huntalan mi kibedagi miyoy mayum thadoktuna senakiba Myanmar gi huntagi lan mi singna Megwe region ki Park Township sangsilak pada mafam adu da laiba khunjali sing taraga nithoi rom anak pada laiba umang sing da thawai hingnaba lot nakhre haina hunta lainga ki mayok ta laiba Park Township People's Administration gi Humanitarian Department na pondokre masing yamlabu huntalan mi sing na Park Township te laiba khunggang kaya gi yum sing mai thadoki baga loina na makhoi gi maral mathum kaya suhuran ki haini Humanitarian Department asina report tawragli Myanmar hunta gi Directorate of Defense Industry gi lan mi chamnga romna Megwe region gi Park Township tengarang kalam ahum thoktuna Myanmar lan mi khusamna duna saminariba Piusoti militia members singa loina na township adu da sangsilakibani Myanmar gi hunta lan mi gi thawong singa du kibada gi township adu gi khungang leiba yum chahum henbagi mioi lising taraga ni thoi henbana manang lakpada leiba umang sing da refugee oina sangjafam lawduna wana khangni hari township adu da leiba mioi sing na phongdorak pada warol amada township adu gi nungpok thangbada leiba ontong tangsu village ta yum sing Myanmar hunta lan mi na ngarang maina tumna thadokre hari Park Township People's Administration gi warol amada township adugi makha thangba awang thangba amasung nungsuk thangba saruk sing kudum sansinna bagi damakta hunta lan mina operation sathaba hawkhre haidi Israel Army amasung settlers sing na hawkiba thada West Bank da landa da
लिसिंग अनिगे सहम यांखै चथादुना ओट नाइखे रिपोर्ट इजराइल अमसुंग हमास की मरक्ता खुथोकनादुना मिसिमिनागी थौदोकसिंग चथरिंगै मरक्ता इजराइल ना खुदुम संगसिलिबा वेस्ट बैंक दा इजराइल फोर्स अमसुंग वेस्ट बैंक namduna laisiliba miyosingda Palestinian singi mathakta landa lising aniga som yang khaicha thaduna otpine bi ki haina Palestinian